الشيطان الرجيم. بسم الله الرحمن الرحيم. يا أيها الذين آمنوا لا تتخذوا آباءكم وإخوانكم أولياء إن استحبوا الكفر على الإيمان ومن يتولهم منكم فأولئك هم الظالمون. قل إن كان آباؤكم وأبناؤكم وإخوانكم وأزواجكم وعشيرتكم وأموال اقترفتموها وتجارة تخشون كسادها ومساكن ترضونها أحب إليكم من الله ورسوله وجهاد في سبيله فتربصوا حتى يأتي الله بأمره والله لا يهدي القوم الفاسقين. لقد نصركم الله في مواطن كثيرة ويوم حنين إذ أعجبتكم كثرتكم فلم تغن عنكم شيئا وضاقت عليكم الأرض بما رحبت ثم وليتم مدبرين. ثم أنزل الله سكينته على رسوله وعلى المؤمنين وأنزل جنودا لم تروها وعذب الذين كفروا وذلك جزاء الكافرين. ثم يتوب الله من بعد ذلك على من يشاء والله غفور رحيم. يا أيها الذين آمنوا إنما المشركون نجس فلا يقربوا المسجد الحرام بعد عامهم هذا وإن خفتم عيلة فسوف يغنيكم الله من فضله إن شاء إن الله عليم حكيم. قاتلوا الذين لا يؤمنون بالله ولا باليوم الآخر ولا يحرمون ما حرم الله ورسوله ولا يدينون دين الحق من الذين أوتوا الكتاب حتى يعطوا الجزية عن يد وهم صاغرون. وقالت اليهود عزير ابن الله وقالت النصارى المسيح ابن الله ذلك قولهم بأفواههم يضاهئون قول الذين كفروا من قبل قاتلهم الله أنى يؤفكون. اتخذوا أحبارهم ورهبانهم أربابا من دون الله والمسيح ابن مريم وما أمروا إلا ليعبدوا إلها واحدا لا إله إلا هو سبحانه عما يشركون. يريدون أن يطفئوا نور الله بأفواههم ويأبى الله إلا أن يتم نوره ولو كره الكافرون. سورة التوبة آية نمبر أعوذ بالله من الشيطان الرجيم بسم الله الرحمن الرحيم. O thajabasing lawganu nakhoigi napasing amasung nakhoigi nachinanausingbu michangsing oina makhoina hena nungsijarabadi thajadababu thajabagi mahutta mahoisina hen nungsida leikrabadi michang oina lawruno napa orsu nachinana orsu makhoisina nungsibase kufrgi thabaktu hena paase iman thabaktu kufrgi thabak kafir odgi thabak isato aduni hena paase karba ado bodina paana wasi do du jango lawro no aduga kanagumbana makhoida onsallabadi hojiki nangi mari mata sing onsallabadi nakhoigi manungdagi adu oirabadi makhoidu aranda tawrabasing ai onjindra michang oirene hai kyodi langi matangda makada thengai na bidro hai ma machim mana loina amana iman pura amma purapta oi khrimidana ni matamdo hai khrim adu isu any allah ki ayat ki against the leba adi adu michang oi loba yadre michang hai se wali si artane ba michang na halisi maru oi loba isi ba hai ne ba maru pa ne ba kalam ke le ba si auliya si plural ni wali gi adu wali ne na khalu rano banangi guardian ne khalu rano bana pano asi from the local si haire na panama ije tawrano haibante islam gi maram dadi adu du modu michang ne khalu rano
ꯑꯗꯣ ꯗꯨꯅꯤꯌꯥꯗ ꯏꯁꯥꯅ ꯇꯧꯍꯧꯗꯦ ꯂꯥꯏꯔꯤꯛꯇ ꯑꯇꯣꯞꯄ ꯌꯥꯎꯔꯗꯤ ꯑꯗꯨꯗꯤ ꯅꯃꯥ ꯅꯄꯥꯗꯨ ꯀꯥꯐꯤ ꯑꯣꯏꯔ ꯐꯥꯎꯗꯁꯨ ꯃꯇꯦꯡ ꯇꯧꯕ ꯑꯃ ꯇꯧꯕ ꯏꯁꯥꯅ ꯇꯧꯕ ꯑꯗꯨꯗꯤ ꯇꯧꯗꯕ ꯌꯥꯗꯦ ꯌꯥꯕꯇ ꯅꯠꯇꯅ ꯇꯧꯒꯗꯕꯅꯤ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯨ ꯍꯥꯏꯌꯨ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯅꯄꯥꯁꯤꯡ ꯅꯈꯣꯏꯒꯤ ꯅꯆꯥꯅꯤꯄꯥꯁꯤꯡ ꯅꯈꯣꯏꯒꯤ ꯅꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯈꯣꯏꯒꯤ ꯂꯣꯏꯅꯕꯤꯁꯤꯡ ꯅꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯅꯈꯣꯏꯅ ꯇꯥꯟꯁꯤꯟꯖꯔꯤꯕ ꯂꯟ ꯊꯨꯝ ꯁꯤꯗ ꯄꯣꯠ ꯀꯌꯥꯅꯣ ꯍꯥꯏꯔꯤꯁꯦ नखोई नपासिंगने अम लेरबा नचानिपासिंग अनी लेरे नचिननाउसिंग अहुम नखोई लोइनबी लोइनबा अनिमक जानग्रे सिदा सिगा मरी नखोई मरी मतासिंग मंगा अद्रै नखोइना तानसिंजरिबे लंथुम सिगा तरु अद्रै नखोइना मराई चाइ थरकनी की जरिबे कारबार अदुना सेन मांगद्रा तौबे कारबार सौसु तौरु सिंदो सुनु सिदमा अमसुंग नखोइना पेंजरिबा लैफमसिंग अदुगा नखोइना हेन्ना नुंसी जना थोकलबदी हजिकी हारि पोसिंगसी यामना हेन्ना नुंसी जना थोकलबदी अल्लाह मागे रसूल अमसुंग कन्ना होजबदगी मागे लंबीदा अल्लाह अमसुंग मागे रसूल अदरगी अल्लाह गे लंबीदा कन्ना होनबजी हातौबदु अदरगी हेन्ना हजिकी पोलम तरेतुना लुमना लौरदी अदु ओइरबदी ngairo अल्लाहना पांगथोकपिरक्त्रिफाव मागी हुकुमदु अल्लाह दि लमजिंग बिदबनी सिंगनबग लोइना हाइबा इंदबसिंग रेम सिगी सिंगसिने लुमना लौरोदि फासिक ता दौरिम अदु फासिक से अल्लाह लमजिंग दे फासिक हाइरिम अदु पोलम तरेसिने हेना लुमना लौखराबा अदु फासिक तारे फासिक से हमका अमर दहाय से उलाय को पाले को उलाय को हम काफिरुन उलाय को हम जालिमुन जालिम सुहायरा फासिक सुहायरा अदगी काफिर जने काफिर सुहायरा ना अहुम से अमर तन काफिर दसिने काफिर दसिने अदुदी अदु लो अदि फासिक ने अदि काफिर लो नो जा अदु का इंशाअल्लाह कनाम तक मोबिन है असे मोबिता बने अदु तमाम लुम अदु पत Adana ne kama buyam tiada kan hai. Sini kita manggil pak. Saya kan ada. Si kita pun si bami ipan lihat na. Apa aktiviti sing do. Apa sih nang chandra. Alime. Hatu itu dah kau na. Kalau we tahu tu tahu memang dunia dari kau macam ni. Kita tahu lo jilau lo itu kan ni. Si tahu pun dia ada. Si kategori si jalan turun ni. Jalan itu orang itu malah kon songe kali kan diau di sana mana. Kon songe kon tahu ge na kan diau ye ba. Ada mandu kan dili ni hai juga dulu adu tahu le na adu dulu lu kafir or Sige ayasina maruena phongdo isidi Yang maru oi na lau natiye Sige ayasina phongdo isidi hairiba polam taresi सिगिसिना अल्लाह की हुकुम ऑर्डर अंद कायरा आबा अकाई बोयरा आबा अदुई मतम दुरन फासी गोई दोरसी अल्लाह की ऑर्डर हम हुजी की पोलम तरेसिना नांथोल ले अबे गोंद अकाई बोयरा लांद ओयरा जिहात ओयरा हम दोयरा Itu tadi tu maksud maksudnya पांच नपासिंग नखोई की नचानी पासिंग नखोई नचिननाउसिंग नखोई लोइनबीसिंग नखोई मरी मतासिंग सिदा नखोई नपासिंग आरसे नतु नचा नचिनाउसिंग अरे कारबार ना याम चाव मरु न खल्लग तौर कारबार मांग के दल तागदा नि ताचिलग तमेवलन तो सिने सिंबसी सिने है न लुम न लवा कुफर की थवक सिदगी काफिर की थवक काफिर देते कुफर की थवक सिदगी कुफर दबा याम का गुनाह तब में याम में कुफर थवक सिदगी अदो जी अदो खा है सिंह नायरो है काफिर हो जाए देना ngairo नायरो Allah hukum amla ana azab tula azab amla lak sula ime geno khangi me du chara ko chilina oiro loinabi oiro icha oiro mari mata oiro sida faisla taw matam da wayel bichar da kai da loin chungba da नायरो मखाला दो तो हुकुम मला तो जे adu oira badi ngairo मा तो छोदना Allah na phongthok सिंगरो फसिक नहीं phongthok piraktirbo magi hukum do Allah de lamjing bidebani singna loina haibe indaba sing
ꯇꯦꯡꯕꯥꯡ ꯕꯤꯈ꯭ꯔꯕꯅꯤ ꯅꯈꯣꯏꯕꯨ ꯑꯜꯂꯥꯍꯅ ꯃꯐꯝ ꯀꯌꯥꯗ ꯍꯨꯅꯩꯟꯒꯤ ꯅꯨꯃꯤꯠꯇ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯃꯁꯤꯡ ꯌꯥꯝꯖꯗꯕꯗꯨꯗ ꯉꯛꯆꯈ꯭ꯔꯕꯁꯨ ꯃꯗꯨꯅ ꯀꯥꯟꯅꯕ ꯄꯤꯈꯤꯗꯕꯅꯤ ꯃꯤ ꯌꯥꯝ ꯍꯦꯟꯅ ꯍꯔꯥꯎꯕ ꯅꯈꯣꯏꯗ ꯌꯥꯝ ꯍꯦꯟꯅ ꯍꯔꯥꯎꯗꯨꯅꯦꯕ ꯂꯥꯟꯗꯨꯗ ꯑꯗꯨꯒꯤ ꯋꯥꯅꯤ ꯍꯥꯏꯁꯦ ꯉꯛꯆꯕ ꯍꯥꯏꯁꯦ ꯑꯗꯨꯅꯤ ꯄꯤꯈꯤꯗꯕꯅꯤ ꯅꯈꯣꯏꯗ ꯀꯔꯤꯁꯨ ꯑꯗꯨꯅ ꯀꯩꯝꯇ ꯄꯤꯈꯤꯗꯦꯕ ꯀꯥꯟꯅꯕ ꯑꯣꯏꯈꯤꯗꯦꯕ ꯈꯨꯖꯤꯜꯂꯛꯈꯤꯕꯅꯤ ꯅꯈꯣꯏꯗ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯃꯁꯤꯅ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕꯁꯨ ꯑꯁꯨꯛ ꯆꯥꯎꯕ ꯗꯨꯅꯤꯌꯥꯁꯤꯅ ꯑꯩꯈꯣꯏꯗ ꯈꯨꯖꯤꯜꯂꯛꯄ ꯆꯦꯟꯐꯝ ꯂꯩꯈꯤꯗꯦ ꯑꯗꯨꯒꯤ ꯇꯨꯡꯗ ꯑꯗꯨꯒꯤ ꯇꯨꯡꯗ ꯅꯈꯣꯏ ꯅꯃꯥꯏ ꯂꯩꯈꯤꯕꯅꯤ ꯍꯟꯗꯣꯛꯅ ꯃꯣꯏ ꯌꯥꯝ ꯑꯋꯥꯕ ꯇꯥꯗ ꯑꯩꯕꯨ ꯂꯩꯐꯝ ꯂꯩꯇ꯭ꯔꯦꯅꯦ ꯍꯥꯏꯗ꯭ꯔꯣ ꯑꯗꯨ ꯂꯣꯟꯗꯥꯗꯨꯅ ꯁꯤꯟꯅꯁꯤ ꯃꯤ ꯌꯥꯝꯃꯦꯅ ꯃꯨꯛꯆꯔꯁꯨ ꯌꯥꯔꯣꯏꯕ ꯑꯗꯨꯒꯤ ꯇꯨꯡꯗ ꯊꯥꯗꯕꯤꯔꯛꯈꯤꯕꯅꯤ ꯑꯜꯂꯥꯍꯅ ꯃꯥꯒꯤ ꯏꯪꯊꯕꯤꯕꯗꯨ ꯃꯥꯒꯤ ꯔꯁꯨꯜꯗ ꯑꯃꯁꯨꯡ ꯊꯥꯖꯕꯁꯤꯡꯗ ꯑꯗꯨꯒ ꯍꯨꯅꯩꯟꯒꯤ ꯑꯗꯨꯒ ꯊꯥꯗꯕꯤꯔꯛꯈꯤꯕꯅꯤ ꯐꯔꯤꯁꯇꯥꯁꯤꯡ ꯁꯝꯕꯨꯁꯤꯡ ꯅꯈꯣꯏꯅꯗꯤ ꯎꯕ ꯐꯪꯗꯕ ꯃꯈꯣꯏꯕꯨ ꯑꯗꯨꯒ ꯑꯜꯂꯥꯍꯅ ꯗꯟꯗꯤ ꯄꯤꯈꯤꯕꯅꯤ ꯊꯥꯖꯗꯕꯁꯤꯡꯗꯨꯕꯨ ꯃꯗꯨ ꯁꯥꯁꯇꯤꯅꯤ ꯊꯥꯖꯗꯕꯁꯤꯡꯒꯤ ꯁꯨꯃꯥꯏꯅ ꯑꯜꯂꯥꯍꯅ ꯃꯇꯦꯡ ꯇꯧꯈꯤꯕꯅꯦ ꯅꯈꯣꯏꯅ ꯌꯥꯝꯕꯅ ꯌꯥꯝꯗꯕꯅ ꯅꯠꯇꯦꯕ ꯑꯜꯂꯥꯍꯒꯤ ꯑꯣꯔꯗꯔꯗꯨ ꯉꯥꯛꯄꯗꯨꯅ ꯗꯔꯀꯥꯔꯅꯦ ꯇꯞꯄ ꯋꯥꯈꯜꯗ ꯁꯤꯗꯤ ꯐꯪꯒꯗꯕ ꯃꯥꯜꯂꯦꯅ ꯋꯥꯈꯜꯗꯣ ꯍꯔꯥꯎꯗꯅ ꯑꯜꯂꯥꯍꯅ ꯄꯨꯛꯅꯤꯡꯗꯨ ꯄꯦꯟꯊꯅ ꯌꯥꯝꯅ ꯋꯥꯗꯅ ꯃꯣꯏꯅ ꯗꯨꯋꯥ ꯄ꯭ꯔꯣꯛ ꯆꯥꯛꯇꯅ ꯗꯨꯋꯥ ꯇꯧꯅꯔꯛꯄ ꯀꯥꯟꯗ ꯑꯜꯂꯥꯍꯅ ꯀꯕꯨꯜ ꯇꯧꯈꯤꯕ ꯍꯥꯏꯈ꯭ꯔꯦꯗꯅ ꯃꯊꯛꯇꯁꯨ ꯑꯗꯨꯒꯤꯗꯨꯅꯤꯁꯦ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯅ ꯑꯣꯟꯁꯤꯟꯕꯤꯕꯅꯤ ꯑꯜꯂꯥꯍꯅ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯥꯅ ꯑꯣꯟꯁꯤꯟꯕꯤꯒꯦ ꯅꯤꯡꯕꯤꯕꯗ ꯑꯜꯂꯥꯍꯗꯤ ꯀꯣꯛꯄꯤ ꯍꯩꯕꯅꯤ ꯀꯟꯕꯤ ꯍꯩꯕꯅꯤ ꯁꯤꯗ ꯃꯥꯅ ꯑꯣꯟꯁꯤꯟꯕꯤꯒꯦ ꯅꯤꯡꯕꯤꯕꯗ ꯀꯥꯐꯤꯔ ꯑꯣꯏꯔꯝꯕꯁꯤꯡꯗꯨ ꯄꯨꯔꯛꯈꯤꯕ ꯑꯣ ꯊꯥꯖꯕꯁꯤꯡ ꯇꯁꯦꯡꯅꯃꯛ ꯃꯨꯁ꯭ꯔꯤꯛꯁꯤꯡꯁꯤ ꯑꯃꯥꯡꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯅꯛꯁꯤꯜꯍꯟꯒꯅꯨ ꯃꯁꯖꯤꯗꯤꯜ ꯍꯔꯥꯝꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯒꯤ ꯃꯁꯤꯒꯤ ꯆꯍꯤꯁꯤꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯂꯥꯏꯔ ꯇꯥꯟꯒꯅꯤ ꯀꯤꯔꯕꯁꯨ ꯏꯅꯥꯛ ꯈꯨꯜꯍꯟꯕꯤꯒꯅꯤ ꯅꯈꯣꯏꯕꯨ ꯑꯜꯂꯥꯍꯅ ꯃꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯏꯀꯣꯅ ꯈꯟꯗ꯭ꯔꯦ ꯍꯧꯖꯤꯛꯁꯤꯗ ꯏꯁꯂꯥꯝꯁꯨ ꯑꯣꯏꯔ ꯃꯇꯨꯡꯒꯤꯅꯦꯕ ꯆꯪꯍꯜꯂꯅꯨ ꯀꯗꯥꯏ ꯆꯪꯍꯜꯂꯅꯨꯕ ꯑꯔꯕꯇ ꯆꯪꯍꯜꯂꯅꯨ ꯍꯥꯏꯕꯅꯤ ꯃꯁꯖꯤꯗ ꯃꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯀꯔꯤꯗꯨ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤ ꯊꯤꯡꯈꯤꯕ ꯄꯣꯠ ꯑꯃ ꯏꯅꯥꯛ ꯈꯨꯜꯍꯟꯕꯤꯒꯅꯤ ꯅꯈꯣꯏꯕꯨ ꯑꯜꯂꯥꯍꯅ ꯃꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯅ ꯃꯥꯅ ꯑꯁꯨꯝꯅ ꯅꯤꯡꯕꯤꯔꯕꯗꯤ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯈꯪꯕꯅꯤ ꯁꯤꯡꯕꯅꯤ ꯃꯁꯖꯤꯗ ꯈꯨꯗꯤꯡꯃꯛꯇ ꯀꯜꯃꯥ ꯁꯣꯟꯗꯕ ꯃꯤ ꯒꯩꯔ ꯃꯨꯁꯂꯤꯝ ꯍꯥꯏꯔꯣꯅꯦ ꯑꯦꯅꯤ ꯃꯁꯖꯤꯗ ꯗꯨꯅꯤꯌꯥꯗ ꯂꯩꯈ꯭ꯔꯤꯁꯤ ꯂꯣꯏꯅ ꯆꯪꯕ ꯌꯥꯏ ꯆꯪꯍꯟꯒꯗꯕꯅꯦ ꯁꯤ ꯊꯤꯡꯈ꯭ꯔꯤꯁꯤꯗꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯒꯤ ꯃꯇꯝꯗꯨꯒꯤ ꯀꯔꯤ ꯑꯃꯒꯤ ꯃꯈꯥꯗ ꯃꯣꯏꯅ ꯀꯥ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯁꯖꯤꯗ ꯅꯕꯋꯤꯗ ꯒꯩꯔ ꯃꯨꯁꯂꯤꯝ ꯆꯪꯉꯛꯏꯗꯨꯗꯤ ꯆꯪꯗꯅ ꯔꯁꯨꯜ ꯃꯌꯨꯡ ꯐꯥꯎ ꯍꯟꯖꯤꯟꯗꯅ ꯁꯥꯕꯩ ꯀꯌꯥꯝ ꯐꯨꯅꯦꯅ ꯇꯧꯅꯗꯅ ꯔꯁꯨꯜꯅ ꯐꯨꯍꯟꯗꯗꯅ ꯇꯧꯕ ꯃꯁꯖꯤꯗ ꯆꯪꯉꯛꯇꯗꯤ ꯃꯥ ꯀꯃꯥꯏꯅ ꯈꯪꯗꯧꯔꯤꯃꯣ ꯏꯁꯂꯥꯝꯁꯤ ꯀꯔꯤꯅꯣ ꯑꯗꯨꯒꯤ ꯃꯤꯗꯨ ꯏꯃꯥꯟꯁꯨ ꯄꯨꯔꯛꯏ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯉꯥꯛꯇꯅꯤ ꯅꯠꯇꯦ ꯃꯊꯤꯅꯤ ꯈꯜꯂꯤ ꯑꯗꯨꯇ ꯅꯠꯇꯦ ꯑꯥꯗꯒꯤ ꯌꯍꯨꯗꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯌꯍꯨꯗꯤ ꯏꯁꯥꯏ ꯃꯔꯛꯇꯅ ꯂꯩꯕ ꯄꯥꯟꯊꯣꯛ ꯀꯗꯥꯏꯗ ꯈꯪꯕ ꯃꯇꯝ ꯅꯠꯇꯦꯕ ꯑꯗꯨ ꯃꯇꯝꯗ ꯃꯥ ꯑꯍꯤꯡꯁꯤ ꯄꯥꯟꯊꯣꯛ ꯃꯇꯝ ꯊꯣꯛꯆꯤꯟꯕꯅꯦ ꯑꯗꯨꯇ ꯅꯠꯇꯦ ꯑꯗꯨꯒ ꯂꯣꯠꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯥꯗꯤ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦꯗꯅ ꯔꯦꯋꯥꯌꯠꯇ ꯂꯤꯔꯤꯕ ꯆꯠꯈ꯭ꯔꯦ ꯏꯀꯥꯏꯗꯅ ꯍꯥꯏꯇꯥꯔꯦ ꯀꯤꯗꯅ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯆꯠꯈꯤꯕꯁꯤ ꯀꯨꯏꯅ ꯂꯥꯞꯅ ꯆꯠꯂꯨꯕ ꯅꯠꯇꯦꯕ ꯍꯧꯖꯤꯛꯀꯤꯁꯤ ꯔꯦꯋꯥꯌꯠꯇ ꯍꯥꯏꯕ ꯋꯥꯔꯤꯅꯤꯀꯣ ꯑꯩꯁꯦ ꯑꯩ ꯅꯨꯄꯤꯒꯨꯝꯕ ꯋꯥꯟꯇꯦ ꯑꯗꯒꯤ ꯁꯤꯁꯦ ꯔꯁꯨꯜ ꯃꯁꯥꯃꯛꯅ ꯆꯥꯡꯕꯁꯤ ꯃꯥꯅ ꯍꯥꯏꯕ ꯃꯥꯒꯤ ꯄꯣꯠ ꯑꯃ ꯂꯩꯍꯧꯋꯦ ꯄꯣꯠ ꯑꯃ ꯀꯥꯎꯔꯝꯕ ꯑꯃ ꯄꯣꯠꯇꯨ ꯂꯧꯕ ꯂꯥꯛꯄ ꯄꯣꯠꯇꯨ ꯂꯧꯕ ꯂꯥꯛꯄꯗ ꯔꯁꯨꯜꯁꯤꯅ ꯃꯥꯒꯤ ꯃꯇꯤꯡ ꯁꯦꯡꯗꯣꯛꯅꯕ ꯏꯁꯤꯡ ꯁꯋꯥꯏ ꯀꯔꯥꯡꯕꯨ ꯂꯣꯏꯅ ꯁꯦꯡꯗꯣꯛꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯗꯩ ꯍꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯀꯔꯤꯝ ꯁꯥꯎꯗꯦ ꯔꯁꯨꯜ ꯃꯉꯣꯟꯗ ꯁꯨꯡꯁꯥꯎ ꯁꯥꯎꯗꯦ ꯁꯥꯕꯩ ꯀꯌꯥꯝ ꯃꯗꯨ ꯃꯑꯣꯡꯗꯨ ꯎꯕ ꯀꯥꯟꯗ ꯃꯁꯤꯗ ꯊꯣꯛꯈ꯭ꯔꯒꯅ ꯀꯜꯃꯥ ꯁꯣꯜꯂꯤ ꯑꯗꯨꯃꯥꯏꯅ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯂꯝꯆꯠꯇꯨ ꯎꯕ ꯍꯧꯗꯦ ꯆꯪꯉꯛꯇ꯭ꯔꯗꯤ ꯑꯗꯨꯅ ꯂꯝꯆꯠ ꯐꯖꯔꯒ
ꯃꯤꯁꯤ ꯃꯥꯅꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯂꯝꯆꯠꯇꯣ ꯑꯩꯈꯣꯏꯒꯤ ꯃꯍꯩꯁꯤꯡꯁꯤ ꯍꯧꯖꯤꯛ ꯆꯪꯉꯛꯑꯗꯤ ꯂꯥꯎꯅ ꯐꯨꯅꯁꯨ ꯎꯕꯗ ꯀꯤꯈꯤꯕꯁꯨ ꯌꯥꯏ ꯑꯩꯅ ꯇꯧꯔꯤꯁꯤꯗ ꯑꯗꯨꯇ ꯅꯠꯇꯦ ꯔꯁꯨꯜꯒꯤ ꯃꯇꯝꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯄꯥꯗꯔꯤ ꯏꯁꯥꯏ ꯌꯍꯨꯗꯤ ꯂꯥꯛꯇꯅꯅꯦ ꯔꯁꯨꯜꯒ ꯃꯤꯇꯤꯡ ꯇꯧꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯙꯔꯃꯁꯤ ꯑꯩꯈꯣꯏ ꯄꯨꯖꯥ ꯄꯥꯠ ꯀꯗꯥꯏ ꯇꯧꯅꯦꯅ ꯃꯁꯖꯤꯗ ꯅꯕꯋꯤꯗ ꯇꯧꯍꯜꯂꯤ ꯑꯗꯨꯒꯤ ꯍꯤꯁꯇ꯭ꯔꯤꯁꯨ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯩꯈꯣꯏ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯗꯅ ꯑꯗꯨ ꯁꯤꯗ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯧꯍꯜꯂꯤ ꯑꯗꯨ ꯐꯥꯎꯗ ꯂꯩ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯄꯥꯡꯒꯜ ꯑꯃ ꯆꯪꯍꯟꯅꯕꯗꯤ ꯇꯧꯅꯕ ꯊꯦꯡꯒꯥꯏꯅꯧ ꯃꯤꯁꯤꯡꯗꯨꯒ ꯃꯈꯣꯏꯗꯨꯅ ꯊꯥꯖꯗ꯭ꯔꯤꯕ ꯑꯜꯂꯥ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯅꯨꯃꯤꯠꯄꯨ ꯑꯗꯨꯒ ꯍꯔꯥꯝ ꯑꯣꯏꯍꯟꯗ꯭ꯔꯤꯕ ꯑꯜꯂꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯔꯁꯨꯜꯅ ꯍꯔꯥꯝ ꯑꯣꯏꯍꯟꯈ꯭ꯔꯕ ꯑꯗꯨꯕꯨ ꯁꯤꯒꯤꯁꯤꯡꯁꯤꯗꯨ ꯁꯤꯒꯤꯁꯤꯡꯗꯤ ꯊꯦꯡꯒꯥꯏꯅꯧ ꯍꯥꯏꯔꯁꯤ ꯑꯜꯂꯥ ꯑꯃꯁꯨꯡ ꯔꯁꯨꯜꯅ ꯍꯔꯥꯝꯅꯦꯅ ꯍꯥꯏꯕ ꯄꯣꯠꯇꯨ ꯑꯜꯂꯥ ꯑꯃꯁꯨꯡ ꯔꯁꯨꯜꯅ ꯌꯥꯝꯅ ꯏꯖꯠ ꯂꯩꯅ ꯊꯝꯈ꯭ꯔꯕ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯔꯥꯟꯕ ꯇꯧꯕ ꯌꯥꯕ ꯅꯠꯇ꯭ꯔꯦ ꯄ꯭ꯔꯣꯇꯦꯛꯇꯦꯠ ꯑꯦꯔꯤꯌꯥ ꯇꯍꯔꯤꯝ ꯑꯁꯤ ꯄ꯭ꯔꯣꯇꯦꯛꯇꯦꯠ ꯑꯦꯔꯤꯌꯥꯅꯤ ꯑꯜꯂꯥ ꯑꯃꯁꯨꯡ ꯔꯁꯨꯜꯅ ꯁꯤꯒꯤ ꯁꯤꯗ ꯀꯩꯝꯇ ꯌꯥꯕ ꯅꯠꯇ꯭ꯔꯦ ꯁꯤꯒꯤ ꯏꯕꯥꯗꯠꯀꯤꯗꯃꯛꯇꯅꯤ ꯙꯔꯃꯒꯤ ꯂꯥꯏꯅꯤꯡꯅ ꯊꯝꯈꯤꯕ ꯍꯥꯏꯕꯅꯤ ꯍꯔꯥꯝ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯥꯔꯇꯤꯅꯤ ꯇꯥꯛꯏꯁꯤ ꯍꯔꯥꯝ ꯑꯣꯏꯍꯟꯕ ꯑꯁꯤ ꯑꯗꯨꯅꯤ ꯍꯔꯥꯝ ꯇꯛꯕꯤꯔ ꯇꯍꯔꯤꯃꯥ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯔꯥꯝ ꯑꯣꯏꯍꯜꯂꯕ ꯇꯛꯕꯤꯔ ꯍꯥꯏꯕꯅꯦ तकबीर थाने वाले कब तकबीर में खंगो नमाज की नमाज हो बगी तकबीर हाँ अल्लाह अकबर है जी अल्लाह अकबर है बसी तकबीर थारी माँ का हराम और हंबत तकबीर आज हराम और बाहर मर के करेगी कहीं है हराम है नमाज बनूं तो चल रहा है मकान तकबीर थारी माँ से हाय कर दी नमाज समाओ कर दी कहते लोन को खुद अम्ती याद रहता ना कहता तो याद रहना हराम हो जाएगा अदु इन्हें तकबीर थारी माँ का हराम हाइबसे अखोना अथिंग खत्ता नते हाइबिदा अथिंग बत्तब नते समान तवे अब पोतो सिसु हुरमत की जगह है हराम हो बम है हुरमत से हराम दिला है हुरमत दिला में हराम है अगर इज्जत तौबा यामना इज्जत तौबा याबा मफम से सिसु हुरमत की मफम को अदुता नतना सिगिसिदा हराम ओहनबा याबन हाइबे ओहनख्राबा लाना रसूलना हराम ओहल्लाबा नत्र असेंग बोहल्लाब से कोन सेमदोक सेमनिन तौबदु कन्न थिंगियाबा यादबे हजगी मतंगना मरोयना कंजिल्लेबस हजगी मफमदा मोहन ओंथोनिन तौर मियाम जिमिनादा मुजदलफादा चतफम अमा मादरगी नुंग थापम मैम का तो करन तौरमी कुर्बानी सिसु अदुबा खुदम मचोचो बखले कुर्बानी दे करी करी हजगी अदुगी दुसु सेंग मांगथोकनो हाइरी मांगथोकनो दे अतोप मफमदसो दु पोतो तौबया आइना खंजब होजिकी हजगी मफमदा तौरिबा पार्ट खरम अचौबो पोट खर लैया सिक्सि मांगथोकनो हायबला अखोइना अदुगी हजगी गारी दु पाकिस्तान दा तौरी दवाब तौरी अरात पंखोइना अमा मतौनरी अब हजगी पार्ट ने अमा अदु मांगथोइम नत्रो अदुगा अचुंबा धर्मदु लौ हाइबा याद्रबा सिंगदु लाइरिब फंख्रबा सिंगी मनुंगदगी का यौख्रम लाइरिब फंख्रबा सिंगी मनुंगदगी थेंगाइनाव मखोइना जिजिया पीद्रि फावबा मखुटमकना मखोइ मसाना हाउजरदुना तोनथरबा सिंग ओइना मसाना जिजिया कई पिरक्त्रिबा तोनथरबा सिंग ओइना पिरक्त्रिबो थेंगाइनाव एक्सिरदी तोनथरेदना तो इस एक्सिरदी लेबी आवले से खलदी तोलेदना अदुना तोनबमा नाई फोबा दीनगी मरमदे जहातो शिक्षित इस्लामी हुकुमना पायरे अदु लोयना लैबंगो हटपरि हाइबो नते मतमदु एग्रीमेंट अमा चथेबा रसूलगी मतमदा मक्कासे जोय तौरे मक्का जोय तौरदि मुस्लिमना जोय तौरदि मुस्लिमगी करिदु चलदम नत्र अदु चलक्तबम खोइदु चलक मखोइना अहमद एग्रीमेंट थोवाइदना कोतन मैम तौरे अदु सोमदु जोय तौरादि जोय तौरे मीदुगी मखादा लेगदबने जकात पीदना अमम तौ टेक्स्ट दी पीदना हाय यहूदी सिंगना उजेर अल्लाह की मचानी पानी अदुगा नस नबी रसूलम ने नबी ने अदु उजेर अल्लाह की मचानी हाय बो हायजा अदुगा नसरानी सिंगना हाय मसीहिदु अल्लाह की मचानी पानी मधु मखोई के वहाईनी मखोई की मचिन सिंगना हाय जबा मखोइना मतौ तंबनी थाजदबा सिंगी आ ममांग दा हायना नंबर थाजदबा सिंगना हायरम बदोदी मतौ तमना लाकने मसाने के खन खन बनते हैं अदु मचिन दा हाय
ꯑꯜꯂꯥꯍꯒꯤ ꯃꯆꯥꯒꯨꯝ ꯃꯆꯥꯅꯤ ꯃꯥꯡꯍꯜꯂꯁꯅꯨ ꯃꯈꯣꯏꯕꯨ ꯑꯜꯂꯥꯍꯅ ꯀꯔꯝꯅ ꯃꯈꯣꯏꯕꯨ ꯋꯥꯈꯜ ꯂꯥꯟꯅ ꯄꯨꯍꯜꯂꯤꯕ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯑꯩꯈꯣꯏꯁꯨ ꯔꯁꯨꯜꯁꯤ ꯅꯨꯔꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯃꯌꯥꯝ ꯍꯥꯏꯖꯤꯟꯗ꯭ꯔꯣ ꯑꯗꯨꯝ ꯃꯤꯇꯧ ꯇꯝꯅꯗꯅ ꯍꯥꯏꯅꯗ ꯂꯥꯛꯏ ꯍꯥꯟꯅꯗꯒꯤ ꯍꯥꯏꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯕꯕꯨꯗꯤ ꯍꯥꯏꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯗꯅ ꯃꯈꯣꯏꯅ ꯂꯧꯈꯤ ꯃꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡꯕꯁꯤꯡꯕꯨ ꯃꯣꯏ ꯕꯨꯖꯨꯔꯨꯛ ꯃꯈꯣꯏꯒꯤ ꯑꯂꯤꯝ ꯕꯨꯖꯨꯔꯨꯛꯁꯤꯡꯗꯨ ꯂꯥꯏꯁꯤꯡ ꯑꯣꯏꯅ ꯃꯈꯣꯏꯅ ꯂꯧꯈꯤ ꯍꯧꯖꯤꯛꯀꯤ ꯎꯖꯦꯔ ꯀꯔꯤ ꯌꯍꯨꯗꯤꯒ ꯅꯁꯔꯥꯅꯤꯒꯁꯦ ꯑꯜꯂꯥꯍꯕꯨ ꯊꯝꯂꯒ ꯃꯈꯣꯏꯒꯤ ꯂꯥꯏꯅꯦ ꯂꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯔꯤꯌꯝꯒꯤ ꯃꯆꯥꯅꯤꯄꯥ ꯃꯁꯤꯕꯨꯁꯨ ꯍꯨꯀꯨꯝ ꯇꯧ ꯑꯗꯨꯁꯨ ꯂꯥꯏ ꯑꯣꯏꯅ ꯂꯧꯈꯤ ꯍꯨꯀꯨꯝ ꯇꯧꯈꯤꯕ ꯅꯠꯇꯦ ꯃꯈꯣꯏꯗ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯥꯏꯗꯨ ꯂꯥꯠꯅꯕ ꯅꯠꯇꯅ ꯑꯜꯂꯥꯍ ꯈꯛꯇ ꯂꯥꯠꯅꯕ ꯅꯠꯇꯅ ꯑꯇꯩꯗꯤ ꯍꯨꯀꯨꯝ ꯇꯧꯈꯤꯕ ꯅꯠꯇꯦ ꯑꯗꯨ ꯃꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯂꯥꯏ ꯑꯣꯏꯅ ꯂꯧꯏ ꯂꯩꯇꯕꯅꯤ ꯂꯥꯏ ꯑꯃꯠꯇ ꯃꯥ ꯅꯠꯇꯅ ꯃꯇꯤꯛ ꯃꯉꯥꯜꯅꯤ ꯃꯥꯒꯤ ꯃꯈꯣꯏꯅ ꯃꯥꯒ ꯂꯣꯏꯅꯍꯜꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯤꯗ ꯎꯖꯦꯔ ꯌꯍꯨꯗꯤꯒ ꯅꯁꯔꯥꯅꯤꯒꯒꯤ ꯆꯥꯡꯗꯝ ꯇꯧꯔ ꯑꯩꯈꯣꯏꯗ ꯇꯥꯛꯏꯁꯤ ꯑꯂꯤꯝ ꯎꯜꯃꯥ ꯃꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯕꯨꯖꯨꯔꯨꯛꯅꯦꯅ ꯂꯩꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯧꯗꯨꯅ ꯂꯩꯕꯁꯤꯡꯗꯨ ꯃꯈꯣꯏꯅ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯃꯈꯣꯏꯗ ꯍꯪꯒꯗꯕꯅꯤ ꯃꯁꯂꯥ ꯄꯨꯝꯕ ꯃꯈꯣꯏꯅ ꯍꯔꯥꯝꯅꯤ ꯍꯥꯏꯔꯕ ꯑꯗꯨ ꯑꯗꯨꯝ ꯌꯥꯔꯦ ꯁꯤ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯔꯕ ꯆꯥꯔꯣꯏꯗꯕꯅꯤꯅ ꯂꯣꯏꯅ ꯐꯣꯂꯣ ꯇꯧꯗꯅ ꯆꯠꯈꯤꯕ ꯑꯗꯨꯒꯤꯗꯣ ꯑꯜꯂꯥꯍꯒ ꯆꯞ ꯃꯥꯟꯅꯗꯅ ꯃꯣꯏ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯔꯛꯇ ꯍꯧꯖꯤꯛ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯑꯗꯨ ꯌꯦꯡꯕꯗ ꯃꯈꯣꯏꯅ ꯄꯥꯝꯕꯅꯤ ꯃꯨꯊꯠꯄ ꯑꯜꯂꯥꯍꯒꯤ ꯃꯉꯥꯜꯕꯨ ꯑꯜꯂꯥꯍꯒꯤ ꯃꯉꯥꯜꯗꯤ ꯏꯁꯂꯥꯝꯁꯤ ꯀꯨꯔꯥꯟꯁꯤ ꯃꯈꯣꯏꯒꯤ ꯃꯆꯤꯟꯁꯤꯡꯅ ꯑꯗꯨꯕꯨ ꯑꯜꯂꯥꯍꯅ ꯃꯗꯨ ꯌꯥꯗꯦ ꯃꯥꯒꯤ ꯃꯉꯥꯜꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕ ꯅꯠꯇꯅ ꯃꯆꯤꯟꯅ ꯀꯥꯝꯕꯗꯤ ꯃꯆꯤꯟꯗ ꯄꯪꯍꯥꯏ ꯊꯥꯏ ꯁꯤ ꯐꯩ ꯐꯠꯇꯦ ꯁꯤ ꯇꯧꯍꯩ ꯁꯤ ꯇꯧꯍꯩꯗꯦꯅ ꯃꯆꯤꯟꯗ ꯄꯪꯍꯥꯏꯗ ꯍꯥꯏꯗꯅ ꯃꯗꯨ ꯇꯨꯀꯠꯆꯔꯕꯁꯨ ꯊꯥꯖꯗꯕꯁꯤꯡꯅꯅꯦ ꯇꯨꯀꯠꯆꯔꯁꯨ ꯑꯜꯂꯥꯍꯒꯤ ꯅꯨꯔꯁꯤꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯃꯉꯥꯜꯁꯤꯅ ꯃꯄꯨꯡ ꯐꯥꯍꯟꯒꯅꯤ ꯑꯜꯂꯥꯍꯗꯤ ꯏꯁꯂꯥꯝꯁꯦ ꯃꯄꯨꯡ ꯐꯥꯍꯟꯒꯅꯤꯅ ꯂꯩꯕ ꯄꯣꯠꯇꯨ ꯃꯈꯣꯏꯅ ꯃꯥꯡꯍꯟꯒꯅꯤ ꯇꯧꯔꯤꯁꯤ ꯀꯩꯁꯨ ꯉꯝꯃꯣꯏ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯉꯝꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯃꯥꯡꯍꯟꯗ꯭ꯔꯦꯕ ꯏꯁꯂꯥꯝꯁꯤ ꯗꯨꯅꯤꯌꯥ ꯃꯆꯥ ꯐꯪꯉꯦ ꯀꯟꯅ ꯍꯣꯠꯅꯔꯤꯃꯤ ꯉꯝꯕꯟꯇ꯭ꯔꯦ ꯃꯥꯅꯅꯤ ꯑꯜꯂꯥꯍꯅꯅꯤ ꯊꯥꯕꯤꯔꯛꯂꯤꯕꯗꯨ ꯃꯥꯒꯤ ꯔꯁꯨꯜꯕꯨ ꯂꯝꯖꯤꯡ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯙꯔꯃꯒ ꯂꯣꯏꯅꯅ ꯃꯗꯨꯕꯨ ꯃꯊꯛ ꯊꯣꯡꯍꯟꯅꯕ ꯙꯔꯃ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯃꯗꯨꯕꯨ ꯇꯨꯀꯠꯆꯔꯕꯁꯨ ꯃꯨꯁ꯭ꯔꯤꯛꯁꯤꯡꯅ ꯂꯥꯌꯥꯝ ꯂꯥꯠꯄ ꯃꯨꯁ꯭ꯔꯤꯛꯁꯤꯡ ꯑꯈꯪ ꯑꯍꯩ ꯂꯥꯠꯄ ꯑꯣꯏꯔꯣ ꯅꯕꯤ ꯂꯥꯠꯄ ꯑꯣꯏꯔꯣ ꯃꯨꯁ꯭ꯔꯤꯛ ꯂꯩꯈ꯭ꯔꯤ ꯃꯌꯥꯝꯁꯦ ꯁꯤꯁꯤꯅ ꯂꯥꯝꯅ ꯇꯨꯀꯠꯆꯔꯁꯨ ꯔꯁꯨꯜꯗ ꯁꯤꯟꯅꯔꯛꯈꯤꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯑꯆꯨꯝꯕ ꯙꯔꯃꯁꯦ ꯀꯨꯔꯥꯟꯁꯤꯗ ꯍꯥꯏꯔꯤꯕ ꯂꯣꯁꯦ ꯁꯤꯁꯤꯅ ꯃꯊꯛ ꯊꯣꯡꯍꯟꯒꯅꯦꯕ ꯑꯜꯂꯥꯍ ꯑꯗꯨ ꯁꯤꯁꯦ ꯄꯥꯏꯍꯧꯔꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯊꯛ ꯊꯣꯡꯕꯗꯨꯅ ꯆꯠꯇ ꯂꯩꯔꯦꯗꯅ ꯉꯁꯥꯏꯒꯤ ꯀꯔꯤꯒꯤ ꯖꯤꯖꯣ ꯈ꯭ꯔꯥꯏꯁꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯄ ꯊꯥꯔꯠ ꯗꯨꯅꯤꯌꯥ ꯁꯔꯨꯛꯄꯨꯗꯤ ꯂꯩꯔꯛꯑꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ